Akashbani Imphal Ngangbam Dwijamani na pau pazari ahanbada maroiba pau Mizoram da leiriba mitei singna Mizoram thadokuna satkhidana Mizoram sarkar na appeal tawri MNF Returnees Association na mitei sing Mizoram dagi satkhine khangan khibadu ka mari lenana lokutpam thoba thabak lokut pinaba amukona sarkar taksilli Manipur da hujik tholiba wathok athoba matamda loisinaba kendra sarkar na thabuk paikadabani haina CPI Manipur State Council na dabi tawri Pot thana yauraba gari sahum security gi akanba ngaksel gi thoranga loinana Imphal gi damak ngasi jiribam thadokre Central Security Force na Imphal gi school singda leiriba si hongdok hanaba shiksha mantri thongnaujam Basantu Kumar na yengsinkre amasung National Tele Mental Health Program da telephone call lak ani gi mathakta laktuna thoranga si hawdokpagi mahi phangle hairi Mizoram da leiriba mitei singna Mizoram thadokuna satkhidana Mizoram sarkar na appeal tawri Peace Accord MNF Returnees Association Pamarana ngarang thokiba cherola mada mitei singbu rise adudagi hankinaba khangankiba wafam aduga mari lingana rise gi home commissioner ga association asiga khudaki oiba mifam ama ngasi pangthoktuna wafam kaya khanaki Manipur da hojik tholiba kanglup ki irang asina maram oiduna Mizoram da leiriba mitei singda pamdaba thodok tholakpa yabagi phibam leibana mitei sing section na leinaba association na khangan khibani masina mitei singda association asina pamdaba thabak tawgadaba leiti haina association na Mizoram gi home commissioner ga punna pangthokpa mifam aduda sengdokhi seroladuna mitei singbu Mizoram thadoktuna satkinaba khangan khiba leiti hairi Mifam loriba tungda Raja gi Home Commissioner na All Mizoram Manipuri Association ga unaduna makhoi Mizoram thadokuna satanaba khanganki makhoi bu asoi ngam thondanaba Mizoram sarkar na akan mangaksal gi thabak lokutkani hainasu Home Commissioner na thajaba pikhi Nakal amoromda Central Young Mizo Association na Mizoram da leiriba mitei singda Raja du da santi oina amadi asoi angam thoktana leinaba appeal tawrakli masiga loinana lub asina Imphal amadi masigi akoibada leiriba masung mahi tamliba Mizo singbu tekta kaidana thamnanaba amadi matik saba security gi thorang lokut pinaba Manipur sarkar da appeal tawrakli Panba yai handak Manipur gi iranga mari lenana thorakhiba video amabu yaningdaba phongdoktuna Mizoram da lagliba tang kunmanga da miyamgi asoba rally ama pangthokadawri Manipur da tholiba iranga sigam mari lenana Mizoram da leiriba mitei singbu rise adu athuba matamda thadoktuna satkinaba khangal lakhiba adugi matangda sarkarna lokarpam thopa thorang sing lokhanaba All Manipur United Clubs Organization amuko amadi poirei leimarol pera paibi apunba Manipur amadi All Manipur Women Voluntary Association na taksilagli Imphal da leiba amukogi office da pangthokpa paugi mifam amada lub asigi president Phairoizam Nando Luwang na hai Manipur da hojik tholiba irang asina yumlo nariba Mizoram na loksinbam thokte Mizoram da leiriba mitei singda hojik oirikliba charangna ba phibam asida Manipur gi miyam amadi Manipur gi wangmada khundariba mitei singna hekta taha ba phirepsu lobidana ba appeal tawri Magna hai Manipur da tholiba irang asi loisinaba maikei kayadagi kanna hondaringai jerik asida makhatana pamdaba thodok sing thonnaba thorang tawriba miyoi sing natraga lup sing aduga Mizoram sarkar na wari saduna makhataba pamdaba thodok thoktanaba honapam thui Hojik tholiba irang asi makhatana thoktanaba honabada Mizoram gi su asoba daita lei Hojik tholiba irang asi awangnopu raija pumada sandorakpa tarabadi pumnamaki awaba oigani hairi Mizoram da leiba Peace Accord MNF Returnees Association na kauba lup amana Mizoram da leiriba mitei singbu Raja du thadokuna satkinaba phongdokeba wafam adubu pasoi kendra gi club nifutare na punsinduna semba apunba tengbang lupna yaningdaba phongdorakli Zerola madalup asin hai irang asida Pradhan Mantri Narendra Modi na nakal namatagi midyangda thabak toba manba wafam phongdorakliba si yamna leibak thibani Pradhan Mantri ama oina mipum khudingmaki safagadaba mawongda thabak tawbiyu masina miyamna mahaki mafamda hena ikai khumnagani Kuki militant singna mitei miyamda tamthina otnai khiba kaya budi Pradhan Mantri na wafam amata phongdokhidi haina zerol aduna yaningdaba phongdorakli Manipur da hojik tholiba hingsagi thodok asi athuba matamda loisinaba kendra sarkar na thabak paikhatkadabani haina Communist Party of India CPI Manipur State Council na dabi tawri
Dol asin hai tha ahum lom phajilaklaba irang asida miyoi kayagi punsi amasung lanthum kaya mangkhre nubi kayagi izat khongkoinabagi thokdok kaya su thokkhre dol asin hai ipa ipu singna thambiramba rise ajigi ngamkhai kainaba kanagumba amatana sinba yaroi apunbagi saktam kainaba silakpa sing thengnaba dol asina lebli Manipuri jati se nupi sing ko khwai ki thak wang na pukhat pa jati amani pithri mang da bharat ki miyam mamang da na tai cha da mi amakum na ohal liba thok ko se CPI na condemn to thohan ning da thok ko da chene bani ha mi sak phaw ba miyam na imagine na sibagi dandi bhaw ko piu haidra miyam na dabi tawri khodak ta manipur ki assembly ko manipur ki wari ba problem yam se kong na ba assembly da wari lo leiba ka se yam thuna shanti porang na bagi namakta action lokalo Imphal Jiribam Lambida Jiribam Lomdagi pot thana yauraba gari sohum security gi akan bangaksal gi thorangka loinena tangkak ani thokna ngasi Imphal gi damak Jiribam thadokre haujek su pot thana yauraba gari sohum gi matakta Jiribam da yaurakle ahangba truck kaya su Imphal lomdagi leptana jangsilagli masina maram oiduna lambi sinbadagi traffic jam thokle hairi paudam ama Mahusagum ngasisu Jiribamdagi petroleum product yauna nongmada tangai padana changba polam puba gari chahum tangkak ani thongna security gi akan mangak sengelonena pusinki adum oinamak haujiksu Jiribamda mal thanna yauraba gari chahum gi mathakta national highway 38 ki lambi paringda khamduna leiri haujik laweba wakamdi loaded truck sing asina lambi mapanda khamduna leiba matamda Imphal lomdagi leptuna changsilariba ahangba gari sing asiga thainabada traffic jam thoktuna jiri myamda chauna apan go ahele traffic jam asina gari macha thoba amadi khongna chaliba mahiroi singda chaitheng kamarum piri maram aduna loaded truck amasung ahangba gari sing jiri mayol phawna chatpa matamda akakna matam thambagi apamba jiri myamna thongdok narakli akas pani Imphal gi pawgi damak Jiribamdagi Ngathem Bisaje Akasbani Imphal gi e pau kangbuna puthokpa akhanaba thoram iramdam gi pawro pawtak nipan suba tangkak haiba thoram ama hayeng ayuk pung 6:40 da sandokani thoram asi kangla amasung sangai channel animakta taba phangani YouTube channel AIR Imphal da su live streaming tawluna sandokani Mioi bagi pukning bu phathabiduna thongna lingjan hapiriba pukning loksingi horakpa moiriba achumbagi masak oiraba pauro poktak singna taibang mioi bai khoibu kadai da soiki gadage haina senabiri amadi aikhoi gi punsi khongchat ki lambi bu lamjing lamtak piduna achumba mai kai da pubiri kang chaksa yakhul ta de haying chaksa khongul ta de kang na chiklamba maphamda yakhul di taramde iramdamgi pauro poktak singna khunai de piriba kanaba singi matangda Dr. Rajkumari Bidapati Chanuna Akasbani Imphal gi pau kangbuda asumna phongdokli Laioi khraba ipa ipu singna oirakpa yabo thodok singbu khudam changdam ga loinana asamba wahai wata da janaba pochakta pansenduna thambiram liba pawro poktak sing asina ngasidi mioi ba aikhoiga thadok naba yadraba masak oiduna leirakli Raizagi irang asiga mari lenana nupi ani bu khongkoi nakiba thong adubu aina thingkraba lalulup singi apun balup kor komna yaringda bu phungtorgli serola mada lup asina thodok adu da senaba khudingmak matik saba serak pigidabani loinana raizasida leidiba kanglup khudingmakna santi thambinaba madi maral lejidaba misam singbu atamnana singnadanaba apil toragli paugi marak thanna atenba break ama DM College Commerce Dhanamanjuri University Manipur da academic session lisingani kulumdoi konmari gi oina BBA amadi BCom first semester da ming changadaba candidate singi short list thogle ming chanbagi matam BCom gi oina July konmari dagi kuntaruk BBA gi group discussion amadi personal interview na July kuntaret amadi kumapan akupa marol college gi notice board gi khangbiba yagane haina college asigi principal na khangalagle tabiriba pawasi Akasbani Imphal dagini Manipur da hujik tholiba tangdu leitadaba phibam asigi yenglaga jila gi district magistrate singna curfew thamjinba masung curfew komthokbagi thabak matam gi matung ina sathari Imphal East amasung Imphal West ki oina hayeng ayuk pung 5 dagi numidang wairam pung 3 phoba curfew komthokani adumoinamak Imphal West ki oina tidim lambi gi kaisampat junction dagi dingthem kol phawbudi curfew komthokloi hairi Kaksing Jila da hayeng ayuk pung 5 dagi numidang wairam pung 3 phoba curfew komthokani Bisnupur Jila gi oina hayeng ayuk pung 5 dagi numidang wairam pung 5 phoba curfew komthokani Thoubal Jila gi oina hayeng ayuk pung 5 dagi numidang wairam pung 3 phoba curfew komthokani
Manipur da hujik thole hingsha gi thodok athuba matam da warosin ma purak na ba kendra masung raja sarkar na thabak lokhana ba all Manipur Gorkha Students Union na dabi tawri Cherola mada union asin hai me mari da nupi ani da sathagi ba thong asi yaning de thawong asina raja asi bu malem gi mamang da mai khole seneba sing sarkar na matik saba serak pigadabani Thawang adubu yaning da ba phongdok tuna Sandel da su analamadi maring nupi sing na wakan mifam sathakre Naga Women Union Manipur gi midyang makha da sathagi bu wakan mifam aduna thawdok adu da seneba miyo sing phagatuna maral gi matik saba dandi pina ba taksilli Thawang adubu yaning da ba phongdok tuna Kamjong jila da nupi amadi mairoi sing na khongsa na masatki punna miyoi lising amarom na saru yaki ba rally adu Peace Ground Kamjong dagi horaga Nipan suba Assam Rifles ki get phoba satki saru yaki ba sing na nupi da sathaba miyot mene yaning da ba play card paiki Manipur da hujik thole hingsa gi thodok asina awaba nanglaba miyam gi yaipa thorang paikhanaba akhanaba package ama kendra sarkar na pibinaba Manipur Muslim Welfare Organization na dabi tawri Zerola madalu basin hai hujik thole ba wathok asi matau karam na horakhibanu haibadu kendra sarkar na ningthina thikatuna athuba matamda loisina bahona gatabani amasung lamdamasida NRC sana handuna mitop sing khandok na bahona gatabani haina su zerola duna makhatari Manipur da hujik thole ba sarang na ba pheba masi laksin duna athuba matamda shanti purang na ba JSC of M tuk and MGO na taksili Zerola mada JSC hai irang asi da leba ke damak mathu pangtholi ngai da leikhidraba police personnel sing amasung BDF personnel sing pu ikai khumna ba utpu oina sarkar na makhoi gi lehori ba imung manung gi miyo sing da suna ba thabak amamam pigadabani Irang na maram moiduna karmasari kaya lanjena khibadagi office sing da thokleba khutong sadaba kaya asi yanglaga madi sarkar gi sel thum gi phibam ka hena soksilakpadagi kanana bagidamak karbasari singi thabak-dagi pothabagi sahi asi humphudagi humphuni thoida sangtokna bataksili Manipur da hujik thokleba irang asina maram moiduna Central Security Force singna Imphal gi maroiba school singda hujik leidiba si karamba khudong saba mafam da hongdokhan ba yagadagi haibadu Shiksha Mantri Thongnaujam Basantu Kumar lusingba kangbu amana yengsinkhre Aikhoi gi paumin hai TG Higher Secondary School, Johnstone Higher Secondary School, Ramlal Paul Higher Secondary School amasung CC Higher Secondary School da satuni yengsinki Security Force sing asi mafam sabada hongtok handuna school sing hangdok pa yana ba thorang sing lokon abagi da yengsinkhibani khongsa da Education gi Commissioner Ais Gyan Prakash amasung Director Education S Laisram Nandukumar Singh loinaki Tha asigi taruk tagi mafam khangdana leiriba mahiroi ani khongul liduna atuba matamda puthokpinaba TG Higher Secondary School Students Union na sarkar taksili Manipur da nupi ani da sathagi bathong aduda chenaba miyoi amasu ngasi police na phare thodok asiga mari lena na hojik phawbada angang ama yauna punna miyoi taruk phagat pangamle police ki pauna hai makhata na cheneba sing phana bo honari Amuromda Tengnopal jila gi kwatha khulda yamlab miyamna khulmai thaba yauna amanga ta thonaba thomjilagle haina pause kharada phonglibu wafam adu aranbani hiram asigi matangda jila gi police superintendent amasung kunsuba Assam Rifles Commandant anina kwatha gi miyam ga wari sanakre maduda khul adugi miyamna aduguma thodok thonaba hondarakpa leiti haina sengdorakre hairi Manipur da hujik thokliba kanglup ki irang asi athuba matamda loisinaba kendra masung raja sarkar anina akanba thabak lokirkadabani haina Ireima Seva Association Kwaketel Laisram Laikai na taksili handak nupi anida aranba thong sathagi ba adubu yaningda ba phongtoktuna miyamgi oiba wakan mifam mama Kwaketel Laisram Laikai da leiba ISA ground da ngasi pangtokhi mifam aduna nupi anida sathagi bigi thong akanba mawong da yaningda ba phongtokhi baga loinana lamdam masida leiriba lupsingna amato oina punsinaduna hujik leiriba wathok asi punna honaminaba Honamina Tengana Bohonasi Haina Apil Tauri. Coordinating Committee of Kwaketel Laisram Laikai Imphal gi ai advisor oina leijabani aigi mingna Sobam Sobita Devi ahanba parliamentary khoigi mifam asigi mangoina na video viral ama chalakhiba maduda Manipuri gi mama ama oina aikhoi pendaba phongdok chabaga loina na awangba thakta nungai jade rauching asi matam jana control tawbiramadi aikhoi gi leibak asida asigumba thodok kya asi thoomdaba yayena khanjai animaki oiba manaba miyang ama yengbiraga thabak khudimang lokhat piraktuna achunba wayen thambira o aikhoi tonganba separation Pamde Manipur gi saktam kahen bigano haibase ekoi thamjari Akashbani Imphal dagi pau tabiri National Tele Mental Health Program hek hawdoki badagi hawsik phawbada Telemanas helpline number da telephone call lak anigi mathakta laktuna thoranga si hawdokpagi mahi phangle hairi Leibaga sigi rising amasung union territory singi mafum kuthra mathoida Telemanas sel nifuni thoi hangdoktuna miyam haksal gi kana balona bagidamak leptana telephone tawrakli aroibada moroiba pawmo Mizoram da lady ba mitay sing na Mizoram thadok to na sat kitana ba Mizoram sarkar na apil tawri
MNF Returnees Association na mitay sing Mizoram dagi sat khinaba khangan khibaduga mari lenena lokotpam thoba thabak lokot pinaba amukona sarkar taksili Manipur da hujik tholiba hingsa gi thodoga si athuba matam da loisinaba kendra sarkar na thabak paikir kadabani haina CPI Manipur State Council na dabi tawri pot thana yauraba gari zom security gi akan bangaksel gi thorang kalonena Imphal gi damang asi jiribam thadokre Central Security Force singna Imphal gi school singdal riba si hongdok hana ba Shiksha Mantri Thongnauzam Basant Kumar na yaksin kremasung National Tele Mental Health Program da telephone call lag ani gi mathak ta lag tuna thorang asi hongdok pagi mahi yale hairi pauloi jare